ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯇꯥꯏꯕꯪꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ ꯀꯨꯟꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯃꯥꯡꯒꯤ 18ꯁꯨꯕ ꯇꯥꯡꯀꯛꯇ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯄꯥꯛꯊꯛꯇ ꯀꯞꯇꯨꯅ ꯂꯩꯔꯝꯈꯤꯕ ꯑꯗꯨꯒ ꯀꯧꯕ꯭ꯔꯨꯅ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯀꯨꯟꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯧꯕ꯭ꯔꯨꯅ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯄꯂꯦꯝ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯃꯐꯝ ꯑꯁꯤꯗ ꯅꯋꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯨ? ꯑꯁꯨꯝꯅ ꯀꯧꯕ꯭ꯔꯨꯅ ꯂꯥꯎꯔꯛꯂꯕꯗ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯀꯧꯕ꯭ꯔꯨꯅ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯊꯦꯟꯗꯨꯅ ꯂꯩꯔꯤꯕ ꯅꯋꯥ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯋꯥ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤ ꯏꯃꯣꯝ ꯑꯣꯏꯅ ꯄꯤꯕꯤꯕ ꯇꯥꯔꯦ꯫ ꯅꯋꯥ ꯑꯁꯤ ꯑꯩꯒꯤ ꯏꯃꯣꯝ ꯑꯣꯏꯅ ꯌꯣꯛꯂꯨꯔꯒꯦ꯫ ꯅꯋꯥ ꯑꯁꯤꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯊꯦꯟꯗꯨꯅ ꯂꯩꯔꯝꯕꯒꯤꯗꯃꯛ ꯅꯋꯥ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯅꯨꯡꯊꯦꯜꯂꯩꯃ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ꯫ ꯀꯧꯕ꯭ꯔꯨꯅ ꯅꯋꯥ ꯑꯁꯤꯕꯨ ꯄꯨꯔꯗꯨꯅ ꯃꯣꯡꯕ ꯃꯌꯨꯝ ꯁꯪꯒꯥꯏ ꯇꯥꯅ ꯄꯨꯔꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯔꯥꯝ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄ ꯈꯣꯡꯅꯦꯝꯁꯨ ꯃꯥꯒꯤ ꯇꯥꯂꯣꯏꯅ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯅꯣ, ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯃꯣꯝ ꯅꯋꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯇꯥꯂꯣꯏꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯉꯥꯜꯅ ꯁꯝꯂꯛꯂꯕ ꯑꯉꯥꯟꯕꯒꯤ ꯁꯔꯨꯛꯅ ꯍꯟꯈ꯭ꯔꯕꯗ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯕ ꯃꯇꯝꯅꯤ꯫ ꯃꯃꯣꯝꯕꯨ ꯂꯧꯁꯤꯜꯂꯨꯒꯦ ꯄꯂꯦꯝ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯃꯣꯝꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯀꯅꯤ ꯈꯟꯗꯨꯅ ꯃꯃꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯅꯋꯥ ꯑꯗꯨ ꯍꯨꯏꯊꯧꯅ ꯆꯦꯜꯂꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯕ ꯀꯩꯖꯥꯎꯅ ꯁꯔꯥꯞ ꯇꯛꯂꯝꯒꯗ꯭ꯔꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯋꯥꯈꯜꯅ ꯈꯟꯐꯝ ꯈꯪꯗꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ꯫ ꯅꯋꯥ ꯑꯗꯨꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯅꯋꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯡꯂꯦꯗꯅ ꯀꯔꯤꯅꯣ ꯉꯁꯤ ꯄꯣꯔꯣꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯧꯗꯧ ꯑꯁꯤꯕꯨ? ꯏꯃꯣꯝ ꯂꯥꯡꯂꯦꯟꯅ ꯀꯗꯣꯝꯗ, ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯂꯣꯏ ꯃꯔꯥꯝ ꯈꯨꯜꯂꯥꯛꯄꯤꯅ ꯀꯗꯣꯝꯗ? ꯑꯩ ꯃꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯈꯨꯜꯂꯥꯛꯄꯤ ꯅꯪꯅ ꯂꯩꯇ꯭ꯔꯕ, ꯑꯩꯒꯤ ꯏꯃꯣꯝ ꯃꯥꯅ ꯂꯩꯇ꯭ꯔꯕ, ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ ꯑꯩꯅ ꯂꯩꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯏꯃꯣꯝ ꯅꯪꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ, ꯑꯗꯨꯒ ꯃꯔꯥꯝ ꯈꯨꯜꯂꯥꯛꯄꯤ ꯅꯪꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯕ, ꯃꯔꯥꯝ ꯈꯨꯜꯂꯥꯛꯄ ꯑꯩꯁꯨ ꯏꯔꯥꯟꯌꯥꯏꯗ ꯍꯟꯈ꯭ꯔꯔꯣꯏ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯔꯥꯝ ꯈꯨꯜꯂꯥꯛꯄ ꯃꯐꯝ ꯈꯪꯗꯅ ꯑꯐꯪ ꯑꯐꯪꯕ ꯎꯍꯩ ꯋꯥꯍꯩ ꯆꯥꯗꯨꯅ ꯎꯃꯪ ꯋꯥꯃꯪꯗ ꯆꯤꯡꯗ ꯃꯥꯟꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯥꯏꯕꯗ ꯀꯧꯕ꯭ꯔꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯧꯕ꯭ꯔꯨꯅ ꯃꯥꯒꯤ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯍꯦꯛ ꯊꯨꯡꯕꯒ ꯀꯧꯅꯨ ꯂꯩꯃꯕꯨ ꯀꯧꯊꯣꯛꯏ꯫ ꯍꯥꯏ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ, ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯔꯛꯎꯅꯦ ꯅꯪꯕꯣ꯫ ꯅꯪꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯆꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯅꯤꯖꯕꯗꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯜꯕꯤꯔꯦ꯫ ꯁꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯄꯣꯗꯨꯅ ꯄꯨꯔꯛꯏꯕ ꯃꯅꯪꯒꯟꯗꯒꯤ ꯅꯋꯥ ꯑꯗꯨ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯕꯤꯔꯤ꯫ ꯅꯋꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯃꯣꯡꯕ ꯁꯪꯒꯥꯏꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯑꯉꯥꯡ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯃꯉꯣꯟꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯩ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯁꯤꯂꯣꯟ ꯁꯤꯟꯊꯥ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕꯒꯤ ꯃꯑꯣꯡ ꯁꯤꯟꯊꯥ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ, ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯑꯁꯤꯅꯆꯤꯡꯕ ꯁꯨꯅꯕ ꯇꯝꯕꯤꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯥꯅ ꯁꯛꯂꯕꯅꯤꯅ ꯃꯊꯟꯇꯅꯤꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯥꯡ ꯇꯥꯒꯤ ꯁꯤꯟꯐꯝ, ꯂꯤꯔꯨꯡ ꯇꯦꯟ ꯀꯥꯞꯄ, ꯇꯥ ꯍꯨꯟꯕ, ꯅꯨꯡ ꯂꯪꯕ, ꯂꯝꯖꯦꯜ ꯆꯦꯟꯕ, ꯁꯥꯐꯝ ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅꯕ ꯇꯝꯕꯤꯕ ꯌꯥꯏ꯫ ꯇꯝꯕꯤꯕ ꯌꯥꯕ ꯃꯍꯩ ꯁꯨꯅ ꯇꯝꯕꯤꯕꯗ ꯏꯕꯦꯝꯃ ꯅꯪꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤꯀꯣ꯫
Ibema nangna angang asibu mahau maka lamna phanna yokadabani. Pukningda apokpa icha natte haina wakhal asi khalakpa yaba natte ko. Asumna mahai masing takpi tambiduna karida karamna soikigadage haina kupna senaduna yoglai. Kupna senaduna yoglakpa asina angang na wa asi chahi 12 mapung phare. Nungthel laima asina palem panthau anigi mamom amasung mapari sakna leirakli. Asumna leirakpa asina nongma nongmagi phajabasu asum hengalai. Silam sintha ningthina khangbagi mathakta panthaugi chawkhraba sangai nung asibu matomda yum sangba ngamjarakli. Nongmagi korau amada kaubru amasung kaunu makoi animak nongmadol awangbada lai mayam pumbaga laigi khundin lanpum kaba chakki aduga somdana nungthel laima asina nawa angang oiringeida pale mamana nungpak amagi mathakta sumduna thammi nawabu sumduna thamliba pale mamabu pamba kairil kaijau amana sarak tamduna chenkre. Panthau mapana machagi manakta lakpa matamdadi macha adu nungpak adugi mathaktasu leiramdre. Aduga mamasu leiramdre. Mama macha animak leiramdrabada maram khungi khulakpa khongnemna ngasi phauba chahi 12 chupna macha nupibu thiduna mamom langlen machabu amadi magi taloi khulakpibu phangba kaubadi marai kidre. Amadi magi taloi khulakpibu thirakpada charam thaklam khanglaktre. Chada thaktana amadi tumpham hifam khangdana stum leilakpana mayangsu kangsilakli. Asukwana thiduna su mamom langlen machabu amadi magi taloi khulakpibu phangba kaubadi marai kidre. Asumna thibada Fangdraba khongnemna kaubru chingi singsang napom mamada pothaduna leirami. Matam asida tengbanbagi mapuna khalli khongnem asi wamalle. Amuk wahalaroi haina khalladuna kaubrugi hingolda puraknaba hotnari. Khul kaya mathang jingjau kaya jingjau napom kaya chatluraba khongnem ngasidi kaubrugi hingol kaubruna leiriba mafam asi hek yaurakpada chap lepi. Aram khaurangbanasu khangba ngamdraduna asum yengthorakpada kaubrugi sangai sanglen adu hek ururi. Masida changuduna aphangba kharani duna oirabasu charurage khanduna changlai. Sumang aduda chap lepli kana leibege haiduna koine yimunna yengi. Kanasu uba phangdre. Ngai hak lep laba matung khongnem khulakpana. Kana laibage yumsibo. Asum haina lauduna hanglai. Matam aduda chahi 12 surabi sawong sada fajabi sakfamda kuchuda kumenda ahenbi ningthibi changkhonbi nupi macha ama thoklai. Mapanda kaubagi khonjel tabada nupi macha adu yengthorai. Khongnemnasu imungda leiriba nupi macha adubu urai. Khulakpa khongnemna munna yengi aduga khalli. Nupi macha asi kanabu oirigaba. Aigi icha imom langlel adu oiramlabadi. Mana oiriba phibam asi oiraniko. Asum haina khalluraga khongnemna hanglai. Ibema imung asibu kana leibage palem panthauna kadaida chatkraba. Nupi macha aduna ahal oiraba nupa adubu urubada onthokna nungsiba poi. Asumna asum chada thaktabana mayang kangtruk kangsilaba chatpada leppada onthokna wanasu uri. Mangolda thoraktuna asumna hairai. Ipa ibungo ai lejeye palemsu panthausu leite kari takpigadabano.
ꯑꯁꯨꯝꯅ ꯍꯪꯖꯩ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯈꯣꯡꯗꯒꯤ ꯀꯣꯛꯇꯣꯟ ꯐꯥꯎꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯉꯁꯤ ꯎꯔꯤꯕ ꯑꯍꯜ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯪꯂꯥꯜꯆꯥꯗ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇꯅ ꯑꯩꯕꯨ ꯀꯧꯈꯤꯕ ꯑꯍꯜ ꯑꯗꯨ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯤ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯈꯣꯡꯅꯦꯝ ꯈꯨꯂꯥꯛꯄ ꯑꯗꯨꯁꯨ ꯅꯨꯡꯊꯦꯜꯂꯩꯃꯕꯨ ꯎꯕꯗ ꯃꯥꯡꯈ꯭ꯔꯕ ꯃꯆꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ꯫ ꯃꯥꯡꯈ꯭ꯔꯕ ꯄꯣꯠ ꯑꯃ ꯐꯪꯕꯒꯨꯝ ꯐꯥꯎꯏ꯫ ꯃꯤꯠꯇ ꯄꯤꯒꯤ ꯏꯔꯥ ꯆꯦꯜꯂꯤ, ꯈꯣꯟꯖꯦꯜ ꯅꯤꯛꯏ ꯅꯨꯡꯊꯦꯜꯂꯩꯃꯅ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯎꯔꯒ ꯏꯄꯥꯒꯤ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗ ꯄꯤꯒꯤ ꯄꯤꯔꯥ ꯆꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯃꯣꯝꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯏꯄꯥꯕꯨ ꯎꯔꯒ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯏꯍꯨꯜ ꯈꯔꯗꯤ ꯐꯥꯎꯏ"꯫ ꯈꯨꯂꯥꯛꯄꯅ "ꯏꯕꯦꯝꯃ, ꯏꯄꯥꯗꯤ ꯃꯔꯥꯝ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯃꯤꯡꯅ ꯈꯣꯡꯅꯦꯝ ꯀꯧꯏ꯫ ꯅꯣꯡꯃ ꯑꯩꯒꯤ ꯇꯥꯂꯣꯏ ꯅꯃꯥ ꯈꯨꯂꯥꯛꯄꯤ ꯍꯣꯡꯅꯦꯝ ꯑꯗꯨꯒ ꯏꯃꯣꯝ ꯂꯥꯡꯂꯦꯜ ꯅꯋꯥ ꯑꯄꯤꯁꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯃꯣꯝꯕꯨ ꯄꯣꯗꯨꯅ ꯄꯨꯔꯒ ꯅꯨꯡꯁꯥ ꯁꯥꯔꯕ ꯅꯨꯡꯊꯤꯜ ꯃꯇꯝꯗ ꯄꯥꯝꯂꯧ ꯌꯥꯟꯕ ꯆꯠꯂꯤ꯫ ꯎꯔꯨꯝ ꯂꯥꯡꯕ ꯃꯐꯝ ꯑꯃꯗ ꯆꯥꯎꯔꯕ ꯄꯥꯛꯂꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯏꯃꯣꯝ ꯂꯥꯡꯂꯦꯟꯕꯨ ꯁꯨꯝꯗꯨꯅ ꯊꯝꯂꯝꯂꯒ ꯑꯩꯒ ꯅꯃꯥ ꯈꯨꯂꯥꯛꯄꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯝ ꯌꯥꯜꯂꯤ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯂꯥꯏꯖ ꯏꯁꯤꯡ ꯈꯧꯔꯥꯡꯗꯨꯅ ꯑꯊꯥꯞꯄ ꯂꯣꯛ ꯑꯃꯗ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯇꯔꯪ ꯂꯩꯄꯥꯎ ꯂꯥꯎꯔꯛꯏ꯫ "ꯅꯪꯅ ꯁꯣꯛꯀꯗꯧꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯀꯥꯟꯅꯔꯔꯣꯏ꯫ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯗꯨꯗꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯅ ꯁꯔꯥꯛ ꯇꯝꯈ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯂꯩꯄꯥꯎ ꯂꯥꯎꯔꯛꯄꯗ "ꯊꯨꯅ ꯌꯥꯡꯅ ꯏꯃꯣꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯨ"꯫ ꯏꯃꯣꯝ ꯂꯥꯡꯂꯦꯜ ꯃꯥꯅ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯌꯥꯇꯥꯔꯤꯕ ꯃꯐꯝ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧꯕꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯈꯨꯂꯥꯛꯄꯤꯗꯣ ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯣꯝꯅ ꯇꯨꯡꯈꯨꯜ ꯍꯨꯜꯂꯤꯕ ꯑꯗꯨ ꯀꯥꯏꯍꯟꯅꯤꯡꯗꯗꯨꯅ ꯏꯆꯥꯕꯨ ꯊꯝꯂꯝꯂꯒ ꯈꯨꯂꯥꯛꯄꯤꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯂꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯅꯦꯝꯊꯔꯛꯂꯕꯗ ꯏꯃꯣꯝꯕꯨ ꯂꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯃꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯃꯣꯝ ꯅꯋꯥ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯣꯝꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯤꯕꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯕꯗ ꯑꯩꯅ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ ꯆꯪꯉꯨꯗꯨꯅ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯍꯤ 12 ꯆꯨꯞꯅ ꯑꯐꯪꯕ ꯈꯔ ꯆꯥ ꯑꯐꯪꯕ ꯈꯔ ꯊꯛ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯁꯤꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯃꯔꯩꯇ꯭ꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ 20ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯗ ꯃꯌꯥꯝꯒꯤꯗꯃꯛ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫